ꯊꯃꯣꯏꯗ ꯃꯐꯝ ꯑꯃ ꯀꯟꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯊꯥꯖꯗꯅ ꯂꯦꯞꯂꯕꯗ ꯀꯔꯝꯅ ꯍꯔꯥꯎꯔꯣꯏ? ꯄꯥꯈꯠꯄꯅꯤ, ꯍꯔꯥꯎꯕꯅꯤ, ꯑꯅꯤꯗꯨ ꯄꯨꯟꯁꯤꯟꯅꯗꯨꯅ ꯂꯩꯕꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯐꯝ ꯑꯃ ꯈꯪꯗꯦ, ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯂꯩꯁꯅ ꯃꯥꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯉꯤ꯫ ꯄꯨꯋꯥꯡꯕ ꯃꯥꯁꯨ ꯅꯨꯄꯤ ꯃꯥꯕꯨ ꯎꯕꯗ ꯑꯋꯥꯕ ꯑꯗꯨꯕꯨ ꯀꯣꯛꯆꯕꯒꯨꯝ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯇꯧꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯀꯅꯥ ꯑꯃꯅ ꯎꯕ ꯉꯝꯗ꯭ꯔꯕꯁꯨ ꯆꯤꯡꯈꯩ ꯃꯥꯅꯗꯤ ꯎꯕꯗ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯃꯤ꯫ ꯃꯁꯤꯗ ꯃꯤꯠ ꯆꯥꯟꯅꯔꯝꯕ ꯑꯅꯤꯗꯨ ꯐꯠ ꯐꯠ ꯍꯟꯗꯣꯛꯅꯈꯤ꯫ ꯃꯤ ꯈꯔ ꯂꯩꯕꯒꯨꯝ ꯇꯧꯔꯛꯄꯗꯨꯗ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯝꯕ ꯇꯝꯉꯥꯟꯕ ꯃꯥꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯝꯐꯥꯜ ꯃꯆꯥ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯍꯟꯗꯛ ꯃꯔꯛꯇꯤ ꯑꯣꯟꯊꯣꯛꯅ ꯇꯣꯏꯅ ꯎꯔꯦꯗ ꯃꯁꯤ ꯑꯅꯤꯁꯦ꯫ ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯒꯁꯦ ꯃꯈꯣꯏꯅ ꯀꯩꯝꯇ ꯈꯪꯗ꯭ꯔꯦꯅꯦ, ꯑꯣꯟꯊꯣꯛꯅ ꯃꯤꯠꯁꯤꯟꯅꯗꯧꯔꯤꯗ꯫ ꯃꯦꯂꯩꯁꯅ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯉꯥꯎ ꯉꯥꯎꯔꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯅ ꯇꯔꯪ ꯑꯃ ꯏꯆꯠ ꯆꯠꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯇꯝꯉꯥꯟꯕ ꯃꯉꯣꯟꯗ ꯄꯤꯔꯒ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯇꯊꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯔꯒ ꯊꯃꯣꯏꯅ ꯍꯔꯥꯎꯕꯒꯨꯝ ꯇꯧꯔꯤꯕ? ꯑꯃꯔꯣꯝꯗ ꯃꯐꯝ ꯑꯁꯤꯗ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯀꯅꯥ ꯑꯃꯅ ꯄꯨꯋꯥꯡꯕ ꯑꯁꯤ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯤ ꯈꯪꯗꯦ, ꯃꯔꯝꯗꯤ ꯒꯞ ꯇꯧꯗꯦ, ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯒꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯋꯥꯡꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯂꯨꯝꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯕꯨ ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯑꯩꯅꯤ ꯅꯍꯥꯟ ꯊꯦꯡꯅꯕꯗꯣ, ꯑꯗꯨ ꯉꯛꯅ ꯌꯦꯡꯉꯤꯗꯨꯕꯨ ꯑꯩꯁꯦ ꯇꯁꯦꯡꯅ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯕ ꯅꯪꯕꯨ ꯃꯦꯂꯦ? ꯃꯦꯂꯩꯁꯅ ꯃꯃꯤꯠ ꯑꯗꯨ ꯑꯃꯨꯛꯇꯪ ꯀꯨꯞꯄꯤ, ꯃꯇꯤꯟꯗꯨ ꯑꯃꯨꯛꯇꯪ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯊꯩ꯫ ꯄꯥꯈꯠꯄ, ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯄꯥꯈꯠꯄ ꯑꯃꯗꯤ ꯂꯥꯡꯇꯛꯅꯕ ꯑꯗꯨꯕꯨ ꯐꯥꯊꯗꯨꯅ ꯍꯪꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯞꯅ ꯄꯤꯔꯝꯃꯤ꯫ ꯈꯪꯉꯤ, ꯀꯥꯎꯗꯦ, ꯑꯗꯣ ꯏꯕꯨꯡꯒꯤ ꯃꯤꯡꯗꯤ ꯀꯥꯎꯈ꯭ꯔꯦ꯫ ꯍ, ꯑꯩꯒꯤ ꯃꯤꯡ ꯀꯥꯎꯈ꯭ꯔꯦꯕ? ꯀꯥꯎꯈ꯭ꯔꯦ ꯏꯕꯣ꯫ ꯅꯪꯗꯤ ꯌꯥꯝ ꯀꯥꯎꯒꯜꯂꯤꯅ, ꯀꯩꯗꯧꯕ ꯌꯥꯎꯔꯦ? ꯉꯁꯤꯗꯤ ꯅꯪꯒꯤ ꯄꯣꯠ ꯐꯪꯗ꯭ꯔꯗꯤ ꯄꯣꯠ ꯆꯩꯒ ꯌꯣꯟꯗꯕꯤꯗ ꯅꯪꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯂꯩꯔꯤꯕ ꯃꯦꯂꯩꯁꯅꯥꯗꯨ ꯅꯨꯄꯥ ꯑꯁꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯛꯄ ꯑꯁꯤꯗ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯇꯥꯗꯕ ꯁꯥꯅ ꯇꯥꯔꯤꯕ ꯇꯝꯉꯥꯟꯕ ꯃꯥꯗꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯔꯨꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯇꯣꯝꯇ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯄꯪꯆꯥꯛꯇ ꯆꯥꯛꯂꯦ꯫ ꯑꯗꯨꯅ ꯋꯥꯈꯜ ꯑꯗꯨꯗ ꯍꯥꯏꯔꯤ, ꯌꯥꯝ ꯐꯕꯒ ꯁꯥꯗꯅ ꯀꯣꯊꯗꯅ ꯋꯥꯒ ꯃꯌꯥꯝ ꯑꯃ ꯍꯪꯁꯥꯏ꯫ ꯃꯥꯅ ꯀꯌꯥꯝ ꯌꯥꯝꯅ ꯈꯪꯕꯒꯤꯅꯣ? ꯊꯕꯛ ꯑꯝꯇ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦꯅꯦ, ꯑꯁꯨꯛ ꯂꯥꯞꯄ ꯂꯝꯁꯤꯗ ꯉꯥꯛꯇ ꯂꯩꯇꯅ ꯂꯥꯛꯏꯁꯤꯕꯨ꯫ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨꯅꯤ, ꯍꯪꯉꯤ ꯈꯨꯗꯤꯡꯒ ꯈꯨꯝ ꯁꯥꯔꯤ꯫ ꯅꯍꯥꯟꯈꯩꯗꯤ ꯃꯥꯁꯨ ꯂꯩꯗꯅ ꯆꯦꯟꯕ, ꯉꯁꯤꯗꯤ ꯈꯨꯝꯗꯅꯒ ꯇꯧꯏꯕ꯫ ꯊꯃꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯛꯈ꯭ꯔꯦꯗꯩꯗꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯛꯅ ꯃꯥꯒꯤꯗꯤ ꯅꯠꯇꯕꯅ ꯇꯛꯁꯤ ꯁꯣꯟꯕ ꯅꯠꯇꯅ ꯁꯥꯎꯔꯨꯕ ꯉꯝꯗꯕꯅꯤ꯫ ꯇꯨꯃꯤꯟꯅ ꯂꯩ, ꯇꯥꯐꯝ ꯊꯣꯛꯄ ꯉꯥꯡꯅꯔꯤꯕ ꯑꯗꯨꯕꯨ ꯇꯥꯔꯝꯃꯤ꯫ ꯃꯦꯂꯩꯁꯅ ꯇꯞꯅ ꯅꯣꯛꯃꯤ ꯇꯧꯅ ꯅꯨꯄꯥ ꯑꯗꯨꯗ ꯐꯂꯞ ꯌꯦꯡꯉꯤ꯫ ꯑꯩꯗꯣ ꯍꯛꯆꯥꯡ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯉꯔꯥꯡꯗꯣ ꯉꯥ ꯇꯦꯛꯄ ꯆꯠꯇ꯭ꯔꯕ, ꯑꯗꯨꯒꯤ ꯉꯁꯤ ꯌꯣꯟꯅꯕ ꯂꯩꯇꯦꯅ ꯐꯝꯗ꯭ꯔꯤ꯫ ꯉꯥ ꯇꯦꯛꯄ ꯂꯥꯛꯄꯅꯤ, ꯑꯗ ꯏꯃꯥꯟꯅꯕꯁꯤ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯁꯨꯝ ꯄꯣꯊꯥꯔꯝꯕꯅꯤꯗ꯫ ꯏꯕꯨꯡ ꯍꯣꯏꯗꯤ ꯀꯩ ꯂꯩꯒꯦ ꯑꯃꯨꯛ ꯂꯥꯛꯏꯁꯦ? ꯁꯠ ꯂꯥꯎꯅ ꯍꯪꯂꯛꯄꯗꯨꯗ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯆꯤꯡꯈꯩꯗꯨ꯫ ꯑꯗꯨꯅ ꯃꯇꯥꯎꯗꯨꯗ ꯐꯂꯞ ꯌꯦꯡꯉꯤ꯫ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗꯅ ꯋꯥꯡꯕ ꯂꯩ, ꯃꯔꯝꯗꯤ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯃꯔꯝ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯂꯥꯛꯄ ꯅꯠꯇꯦꯗꯣ, ꯅꯨꯄꯤ ꯃꯥꯕꯨ ꯎꯅꯅꯤꯡꯕꯒꯤ ꯂꯥꯛꯄꯅꯤ꯫ ꯁꯦꯀꯦꯟ ꯈꯔ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩꯔꯒ ꯃꯤꯅ ꯑꯃꯨꯛ ꯂꯥꯟꯅ ꯎꯈꯤꯕ ꯇꯥꯔꯦ ꯈꯟ ꯇꯞꯅ ꯈꯨꯝꯂꯛꯏ ꯄꯨꯋꯥꯡꯕꯗꯣ꯫ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄ, ꯑꯗ ꯁꯨꯝ ꯏꯆꯟꯕꯨ ꯅꯨꯡꯁꯤꯗꯅ ꯏꯆꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤꯗ꯫ ꯅꯪ ꯂꯩꯔꯝꯗꯕꯗꯨꯗ ꯑꯁꯤꯗ ꯆꯥ ꯊꯛꯁꯦꯅ ꯂꯥꯛꯄ, ꯑꯗꯨꯕꯨ ꯌꯥꯝ ꯊꯥꯖꯗꯅ ꯅꯪ ꯊꯦꯡꯅꯔꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯐꯝ ꯑꯃ ꯈꯪꯗ ꯃꯪꯗꯨꯅ ꯂꯩ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯇꯟꯖꯥ ꯉꯥꯏꯔꯤꯕ ꯇꯝꯉꯥꯟꯕꯗꯨꯅ ꯈꯝꯕꯟꯕ ꯍꯦꯟꯗꯨꯅ ꯅꯥꯛꯆꯦꯞꯇꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯦꯂꯦ, ꯑꯩ ꯂꯣꯏꯔꯦ, ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ? ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯃꯨꯛ ꯊꯦꯡꯈ꯭ꯔꯅꯤ꯫ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯃꯤꯠꯐꯝ ꯊꯝꯃꯤ꯫ ꯑꯣꯟꯊꯣꯛꯅ ꯇꯟꯖꯥ ꯀꯥꯏ ꯍꯥꯏꯅ
ꯑꯃꯨꯛ ꯃꯇꯥꯎꯒꯤꯗꯃꯛ ꯋꯥꯖꯕꯗ ꯂꯣꯏꯔꯕ ꯆꯤꯡꯈꯩꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯛꯇꯪ ꯉꯥꯏꯈꯣ, ꯆꯥ ꯑꯃꯃꯝꯇ ꯊꯛꯈꯤꯁꯦ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯛꯇꯪ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯇꯣꯏꯅ ꯂꯥꯛꯄ ꯉꯝꯗꯦꯕ꯫ ꯃꯤ ꯑꯃꯅ ꯌꯥꯝ ꯐꯖꯅ ꯍꯥꯏꯔꯛꯄ ꯑꯣꯏꯕꯅꯤꯅ ꯀꯔꯝꯅ ꯉꯝꯃꯣꯏ ꯇꯜꯂꯤ ꯍꯥꯏꯒꯅꯤ꯫ ꯃꯗꯨ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯃꯣꯏ ꯄꯥꯟꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯤꯕꯨ ꯐꯅ ꯈꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯇꯝꯉꯥꯟꯕ ꯑꯃꯗꯤ ꯃꯦꯂꯩꯁꯅ ꯍꯣꯏ ꯍꯥꯏꯔꯒ ꯅꯥꯀꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯄꯨꯟꯅ ꯆꯪꯂꯛꯏ꯫ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯇꯞꯅ ꯐꯝꯊꯩ꯫ ꯆꯥꯅꯕ ꯈꯔ ꯍꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏꯗꯨ ꯃꯈꯥ ꯆꯠꯊꯔꯝꯃꯤ꯫ ꯆꯤꯡꯈꯩꯗꯨꯅ ꯇꯞꯅ ꯍꯧꯗꯣꯛꯏ꯫ ꯃꯦꯂꯩꯁꯅꯥꯒꯤꯗꯤ ꯃꯃꯤꯡ ꯈꯪꯉꯤ, ꯑꯗꯣ ꯏꯇꯥꯎ ꯅꯪꯒꯤꯅ ꯀꯩ ꯀꯧꯒꯦ? ꯃꯤꯡ ꯈꯪꯗ꯭ꯔꯤ, ꯀꯩ ꯍꯣꯠꯅꯔꯤꯕ? ꯇꯝꯉꯥꯟꯕ ꯇꯞꯅ ꯑꯩꯒꯤ ꯃꯤꯡ ꯇꯝꯉꯥꯟꯕ ꯀꯧꯏ꯫ ꯑꯩ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯇꯧꯗꯦꯗ, ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯒ ꯂꯩꯖꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯃꯅ ꯊꯕꯛ ꯐꯪꯕ ꯍꯥꯏꯕꯁꯦ ꯈꯔ ꯋꯥꯅ ꯊꯣꯛꯑꯦ ꯍꯥꯏꯔꯤꯕ꯫ ꯑꯗꯨꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯇꯧꯕ ꯑꯣꯏꯅ ꯉꯥ ꯈꯔ ꯐꯥꯔꯒ ꯄꯪꯂꯩꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯩꯈꯣꯏꯔꯣꯝꯗ ꯂꯩꯔꯒ ꯊꯕꯛ ꯇꯧꯁꯤ ꯀꯩꯅꯣ ꯏꯇꯥꯎ? ꯑꯩꯒꯤ ꯀꯥꯎꯟꯇꯔꯗ ꯃꯤ ꯑꯃ ꯋꯥꯠꯂꯒ ꯂꯩꯕꯅꯤ, ꯑꯗꯨꯗ ꯑꯣꯏꯅ ꯌꯥꯎꯁꯤ꯫ ꯁꯦꯂꯔꯤꯁꯦ 13K ꯍꯧꯏ꯫ ꯅꯪꯒꯤ ꯂꯩꯕ ꯆꯥꯅꯕ ꯀꯩꯀꯩ ꯂꯣꯏꯅ ꯐ꯭ꯔꯤ ꯑꯣꯏꯗꯣꯏꯅꯤ꯫ ꯏꯐ ꯐꯗꯣꯛꯄ ꯇꯝꯉꯥꯟꯕ ꯑꯗꯨꯒꯤ ꯏꯆꯝ ꯆꯝꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯇꯥꯔꯕꯅꯤꯅ ꯂꯩꯇꯕ ꯃꯁꯦꯟꯒꯤ ꯑꯋꯥꯕ ꯈꯪꯕꯅ ꯃꯦꯂꯩꯁꯅꯥꯗꯨ ꯃꯇꯦꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤꯕꯣ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯦ ꯍꯣꯠꯅꯕ ꯌꯥꯝ ꯀꯟꯕꯅꯤ, ꯂꯥꯏꯔꯤꯛꯁꯨ ꯍꯩꯕꯅꯤ꯫ ꯑꯥꯗ ꯃꯥꯒꯤꯅ ꯃꯇꯦꯡ ꯇꯧꯅꯕ, ꯃꯥꯒꯤꯗꯃꯛ ꯂꯦꯞꯀꯗꯕ ꯃꯤ ꯑꯃ ꯂꯩꯇꯕꯒꯤ ꯁꯥꯏꯋꯥꯏꯗ ꯇꯥꯔꯒ ꯂꯩꯔꯤꯅꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯂꯒꯗꯤ ꯑꯩꯒꯤ ꯏꯇꯥꯎꯁꯤ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯤ ꯑꯗꯨ ꯑꯗꯥ ꯊꯕꯛ ꯍꯥꯞꯄ ꯉꯝꯃꯤ ꯍꯥꯏꯅ ꯒꯞ ꯇꯧꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯕꯨ ꯇꯧꯗꯦ꯫ ꯀꯅꯥ ꯅꯠꯇꯕ ꯃꯤꯆꯝ ꯑꯃꯒꯨꯝ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦ꯫ ꯅꯪ ꯑꯩꯒꯤ ꯊꯕꯛꯇꯣ ꯑꯣꯏꯅ ꯇꯧ, ꯑꯗꯨꯒ ꯑꯥꯗ ꯁꯨꯝ ꯂꯩꯔꯒ ꯀꯩꯗꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯅꯆꯤꯡꯕ ꯇꯞꯅ ꯇꯞꯅ ꯂꯥꯛꯆꯔꯁꯅꯤ꯫ ꯇꯝꯉꯥꯟꯕꯗꯨ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯆꯤꯡꯈꯩꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ꯫ ꯇꯧꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯁꯨ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏꯗ ꯄꯤꯔꯝꯃꯤ꯫ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯃꯝꯗꯨ ꯇꯞꯅ ꯇꯞꯅ ꯊꯛꯅꯩ꯫ ꯋꯥ ꯉꯥꯡꯅꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯋꯥꯡꯕꯗꯨ ꯃꯇꯥꯡ ꯆꯥꯔꯦ ꯍꯥꯏꯅ ꯇꯞꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯅꯪꯗꯤ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ ꯃꯦꯂꯦ? ꯅꯪꯁꯨ ꯊꯕꯛ ꯇꯧꯔꯁꯤꯗꯅ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗ ꯂꯩꯔꯒ꯫ ꯅꯨꯄꯤ ꯈꯛꯇꯪ ꯂꯩꯕ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯂꯩ꯫ ꯆꯥ ꯊꯛꯂꯝꯕ ꯅꯨꯄꯤꯗꯨ ꯈꯪꯕ ꯑꯃ ꯌꯥꯎꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ꯫ ꯃꯦꯂꯩꯁꯅ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯥ ꯒ꯭ꯂꯥꯁ ꯑꯗꯨ ꯇꯞꯅ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯑꯩꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯒꯦꯗ꯫ ꯑꯩ ꯏꯝꯐꯥꯜꯂꯣꯝꯒꯤ ꯌꯥꯝꯅ ꯂꯥꯡꯕꯗꯣ ꯑꯩꯒ ꯆꯥꯟꯅꯗꯦ꯫ ꯑꯗꯨꯒ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯇꯝꯗꯦ, ꯊꯕꯛ ꯇꯧꯅꯤꯡꯕ ꯄꯣꯛꯇꯦ꯫ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯁꯨꯃꯛ ꯑꯣꯏꯖꯒꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯦ ꯃꯥꯏ ꯄꯥꯛꯅꯕ ꯏꯕꯨꯡ ꯑꯅꯤꯅ ꯑꯣꯏꯅ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯥ ꯑꯃꯅ ꯃꯃꯥꯏ ꯆꯨꯝꯂꯒꯗꯤ ꯑꯩꯁꯨ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯃꯤꯅ ꯍꯥꯏꯅꯕ ꯋꯥꯗꯨ ꯆꯨꯝꯃꯤ꯫ ꯇꯁꯦꯡꯅ ꯅꯨꯄꯤꯁꯤ ꯂꯥꯏꯔꯤꯛ ꯇꯝꯃꯝꯗ꯭ꯔꯦ꯫ ꯌꯥꯝꯅ ꯆꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯇꯝꯉꯥꯟꯕꯗꯨ ꯃꯦꯂꯩꯁꯅꯥꯁꯤ ꯏꯀꯥꯏꯔꯝꯕ ꯇꯥꯔꯦ ꯍꯥꯏꯅ ꯁꯠ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯊꯕꯛ ꯇꯧꯗ꯭ꯔꯒꯁꯨ ꯍꯤꯡꯅꯕ ꯂꯝꯕꯤꯁꯦ ꯌꯥꯝ ꯂꯥꯏꯕꯅꯤꯅ ꯀꯩꯁꯨ ꯈꯟꯕ ꯑꯣꯏꯗꯦꯗ꯫ ꯅꯣꯡꯃꯒꯤ ꯉꯥ ꯌꯣꯟꯕꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯑꯣꯏꯅꯤ꯫ ꯑꯗꯨꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯉꯁꯤ ꯉꯔꯥꯡꯈꯛ ꯊꯦꯡꯅꯕ ꯃꯤ ꯑꯃꯒꯤ ꯃꯒꯨꯟ ꯂꯦꯞꯄ ꯉꯝꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯏꯀꯥꯏꯖꯕ ꯑꯃ ꯄꯣꯛꯆꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯕ ꯄꯨꯋꯥꯡꯕꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯞꯅ ꯃꯈꯥ ꯇꯥꯏ꯫ ꯁꯤꯟꯐꯝ ꯈꯨꯗꯤꯡꯃꯛ ꯏꯀꯥꯏ ꯈꯨꯝꯅꯒꯗꯧꯕꯅꯤ꯫ ꯍꯤꯡꯅꯕ ꯑꯩꯅ ꯉꯝꯖꯕ ꯑꯗꯨꯕꯨ ꯍꯣꯠꯅꯕꯅꯤ꯫ ꯑꯩꯅ ꯑꯆꯧꯕ ꯊꯕꯛ ꯇꯧꯏ, ꯃꯥꯅ ꯃꯆꯥ ꯇꯧꯏ ꯍꯥꯏꯅ ꯀꯩꯗꯧꯅꯨꯡꯗ ꯃꯤ ꯑꯃꯕꯨ ꯍꯟꯊꯅ ꯌꯦꯡꯂꯣꯏꯗꯧꯕꯅꯤ꯫ ꯐꯤ ꯁꯥꯕꯤ ꯃꯥ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯗꯨꯀꯥꯟꯗ ꯑꯃꯗꯤ ꯑꯆꯧ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯅꯠꯇꯅ ꯐꯦꯁꯟꯗ ꯑꯆꯧꯕ ꯃꯥꯏ ꯄꯨꯔꯛꯄ ꯉꯝꯂꯤꯕꯁꯦ ꯃꯁꯤ ꯂꯩꯔꯝꯂꯣꯏ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ꯫ ꯉꯥꯌꯣꯟꯕꯤ ꯑꯃ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯉꯥ ꯐꯥꯕ ꯍꯩꯇꯕ ꯃꯤꯗꯣ ꯉꯥ ꯆꯥꯔꯝꯃꯣꯏ꯫ ꯌꯦꯟꯗꯤ ꯆꯥꯕ, ꯌꯦꯟ ꯁꯦꯝꯕ ꯍꯩꯇꯕ ꯃꯤꯗꯣ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯝꯃꯣꯏ꯫ ꯃꯥꯅ ꯃꯍꯥꯛ ꯊꯕꯛ ꯑꯆꯧꯕ ꯇꯧꯏ ꯍꯥꯏꯅ ꯆꯤꯀꯟ ꯁꯦꯟꯇꯔ ꯑꯗꯨꯗ ꯊꯤꯅ ꯉꯥꯡꯂꯒꯗꯤ ꯃꯥꯁꯨ ꯆꯥꯔꯝꯃꯣꯏ꯫ ꯑꯗꯨꯅ ꯊꯕꯛ ꯍꯥꯏꯕꯁꯦ ꯊꯕꯛꯅꯤ, ꯄꯨꯝꯅꯃꯛ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯇꯝꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯉꯥꯡꯅꯔꯒ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯇꯝꯗꯨꯅ ꯁꯨꯝ ꯊꯦꯡꯂꯛꯄꯗꯨꯗ ꯃꯊꯧ ꯆꯤꯟꯕꯤ ꯃꯥꯗꯤ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯆꯠꯅꯤꯡꯂꯛꯏ꯫ ꯆꯠꯁꯦꯁꯨ ꯍꯥꯏꯕ ꯉꯝꯗꯦ, ꯃꯔꯝꯗꯤ ꯇꯝꯉꯥꯟꯕ ꯃꯥꯒꯤ
ꯊꯕꯛ ꯇꯧꯕꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯑꯗꯨ ꯂꯨꯞꯂꯤꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯂꯥꯡꯇꯛꯅꯕ ꯑꯗꯨꯕꯨ ꯄꯨꯋꯥꯡꯕꯅ ꯎꯔꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ? ꯏꯇꯧ ꯇꯝꯉꯥꯟꯕ, ꯅꯪꯒꯤ ꯊꯕꯛꯀꯤ ꯃꯇꯥꯡꯗꯨꯒꯤꯗꯤ ꯍꯣꯔꯦꯟ ꯏꯇꯧ ꯆꯤꯡꯈꯩꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯣ. ꯃꯦꯂꯩꯁꯥꯅ ꯃꯥꯒꯤ ꯃꯑꯣꯡ, ꯃꯥꯒꯤ ꯐꯤꯕꯝ ꯑꯗꯨꯕꯨ ꯅꯤꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯈꯪꯕ ꯑꯃꯒꯨꯝ ꯇꯧꯕꯁꯤꯗ ꯏꯉꯛ ꯉꯛꯆꯥꯅꯩ. ꯇꯝꯉꯥꯟꯕ ꯇꯞꯅ, ꯑꯍꯩꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏ. ꯆꯤꯡꯈꯩꯅ, ꯑꯁꯣꯏꯐꯥꯎꯕ ꯄꯨꯟꯅ ꯊꯤꯜꯂꯝꯒꯦ, ꯉꯥꯏꯍꯥꯛꯁꯨ ꯉꯜꯂꯤꯕ ꯇꯧꯔꯤꯁꯦ. ꯋꯥꯗꯨꯗ ꯃꯦꯂꯩꯁꯥꯅꯗꯣ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯌꯦꯡꯉꯤ. ꯒꯥꯔꯤ ꯑꯗꯨꯗ ꯅꯨꯄꯥ ꯃꯔꯛꯇ ꯃꯇꯣꯝꯇ ꯐꯝꯕꯗꯨ ꯇꯜꯂꯤ. ꯃꯁꯤ ꯅꯠꯇꯅ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗꯒꯤ ꯆꯍꯤ ꯍꯟꯕ ꯉꯥꯛꯇꯅꯤ. ꯅꯨꯄꯥꯅꯤ, ꯃꯁꯥ ꯃꯎ ꯐꯩ, ꯑꯃꯗꯤ ꯇꯝꯉꯥꯟꯕꯁꯤꯗꯤ ꯃꯉꯣꯟꯗꯒꯤ ꯍꯟꯕ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯃꯥꯟꯅꯕ ꯑꯃꯒꯨꯝ ꯂꯣꯏꯅꯕꯅꯤꯅ ꯀꯩꯁꯨ ꯈꯟꯗꯦ. ꯃꯦꯂꯩꯁꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯅꯣꯏ ꯆꯠꯂꯝꯃꯣ, ꯑꯩ ꯑꯗꯨꯝ ꯂꯥꯛꯑꯒꯦ, ꯌꯥꯅꯤ? ꯄꯨꯋꯥꯡꯕꯅ, ꯌꯥꯅꯤ ꯃꯦꯂꯩ. ꯅꯪꯁꯨ ꯊꯦꯡꯗꯅꯕꯅꯤ ꯍꯥꯏꯔꯤꯁꯦ. ꯑꯩꯈꯣꯏ ꯅꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯨꯏ. ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯨ ꯌꯥꯎꯔꯤꯁꯤꯗꯤ. ꯑꯗꯨ ꯐꯖꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯃꯨꯛ ꯌꯥꯗ꯭ꯔꯒꯗꯤ ꯌꯥꯝ ꯂꯥꯟꯅ ꯎꯈꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤ. ꯍꯣꯏꯗ ꯍꯥꯏꯅ ꯈꯟꯗꯣꯛꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯥꯡꯒꯔꯣꯝꯗ ꯑꯃꯨꯛ ꯆꯨꯝꯗ꯭ꯔꯤꯡꯂꯛꯏ. ꯒꯥꯔꯤ ꯃꯅꯤꯡ ꯑꯗꯨꯗ ꯃꯦꯂꯩꯁꯥꯅꯒ ꯇꯝꯉꯥꯟꯕꯒ ꯇꯣꯡꯕꯅꯤ. ꯃꯃꯥꯡꯗꯅ ꯃꯈꯣꯏ ꯑꯅꯤ ꯇꯣꯡꯉꯤ. ꯄꯨꯋꯥꯡꯕꯗꯣ ꯃꯃꯥꯡꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯕు ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ. ꯃꯦꯂꯩꯁꯥꯅꯁꯨ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯅꯨꯄꯥꯗꯨꯅ ꯃꯥꯕꯨ ꯌꯦꯡꯂꯒ ꯅꯣꯛꯁꯤꯜꯂꯛꯄꯗꯨꯕꯨ ꯎꯔꯒ ꯏꯀꯥꯏꯖꯩ. ꯅꯨꯄꯤ ꯑꯁꯤꯅ ꯅꯨꯄꯥ ꯃꯥꯕꯨꯁꯨ ꯑꯄꯥꯝꯕ ꯑꯃꯗꯤ ꯐꯥꯎꯔꯤꯕꯅꯤ, ꯐꯥꯎꯗꯦ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ. ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ. ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯊꯪ ꯃꯊꯪ ꯀꯨꯝꯊꯅꯩ. ꯇꯟꯖꯥ ꯆꯥꯅ ꯇꯝꯉꯥꯟꯕꯗꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯀꯧꯔꯛꯇꯅ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯃꯈꯣꯏꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩ. ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯕ ꯆꯤꯡꯈꯩꯗꯨꯁꯨ ꯂꯥꯞꯇꯛ ꯂꯩꯈ꯭ꯔꯦ. ꯇꯟꯖꯥ ꯑꯁꯤꯗ ꯉꯥꯏꯔꯤꯕ ꯄꯥꯈꯪ ꯑꯗꯨ ꯇꯞꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟ ꯀꯣꯏꯊꯣꯛꯄ ꯑꯃ ꯂꯩꯇꯅ ꯑꯁꯨꯝꯅ ꯍꯪꯉꯤ, ꯅꯪꯒꯤ ꯈꯪꯅꯕ ꯃꯤ ꯂꯩꯕ꯭ꯔꯣ? ꯍꯥꯏꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯈꯟꯖꯕ ꯄꯥꯝꯖꯕ ꯃꯤꯁꯛ ꯂꯩꯕ꯭ꯔꯥ? ꯈꯪꯍꯪ ꯍꯦꯛ ꯍꯪꯂꯛꯄꯗꯨꯗꯗꯤ ꯀꯛꯉꯥꯎꯅꯩ ꯅꯨꯄꯤꯗꯨ. ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ. ꯇꯧꯐꯝ ꯈꯪꯗꯦ. ꯆꯠꯁꯤ ꯆꯠ ꯉꯝꯗ ꯂꯝꯕꯤ ꯑꯗꯨꯗ ꯃꯥꯅ ꯈꯨꯝꯗꯕꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯏ. ꯂꯩ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯈꯛ ꯇꯥꯖꯒꯦ. ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯂꯩꯔꯝꯕ ꯊꯣꯛꯂꯒꯗꯤ ꯁꯥꯒꯠꯆꯔꯤꯕ ꯁꯥꯒꯩ ꯑꯁꯦ ꯀꯥꯏꯕꯒꯤ ꯑꯋꯥꯕꯗꯨ ꯃꯆꯦꯠ ꯑꯃ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯈꯟꯗꯨꯅ ꯑꯩ ꯄꯨꯗꯨꯅ ꯆꯠꯈꯤꯒꯦ. ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯕꯤ ꯅꯪꯅꯕꯨ ꯍꯔꯥꯎꯅ ꯂꯩꯒꯅꯤ ꯍꯥꯏꯔꯒꯗꯤ ꯅꯪꯕꯨ ꯑꯩꯅ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯅꯪꯇꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯂꯩ. ꯑꯗꯨꯅ ꯊꯃꯣꯏꯗꯒꯤ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯀꯌꯥ ꯑꯃ ꯊꯥꯗꯣꯛ ꯍꯪꯂꯤꯕ ꯋꯥꯁꯤꯃ ꯈꯨꯝꯕꯤꯌꯨ. ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯈꯪ ꯑꯃꯅ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯂꯛꯄꯅꯤ. ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯁꯨ ꯏꯔꯥꯡ ꯍꯧꯔꯛꯏ. ꯄꯨꯛꯅꯤꯡꯒꯤ ꯏꯊꯤꯜꯁꯨ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯃꯤ ꯇꯥꯔꯛꯀꯗꯧꯔꯦ. ꯏꯀꯥꯏ ꯈꯥꯡꯕ ꯑꯣꯏꯅ ꯈꯨꯇꯨꯝ ꯑꯅꯤ ꯇꯥꯁꯤꯜꯂꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯅꯩꯕꯤ ꯁꯥꯅꯩ. ꯃꯇꯧ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯔꯦ. ꯋꯥꯡꯕ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯃꯦꯂꯩꯁꯥꯅ ꯇꯞꯅ ꯌꯥꯝ ꯏꯀꯥꯏꯅ ꯈꯨꯝꯃꯤ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯪꯅꯕ ꯅꯨꯄꯥ ꯂꯩꯇꯦꯗ, ꯑꯗꯨꯒ ꯈꯟꯁꯨ ꯈꯜꯂꯨꯗꯦ. ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗꯦ. ꯃꯇꯤꯛ ꯆꯥꯗꯦ ꯈꯟꯗꯨꯅ ꯑꯁꯤꯒꯨꯝꯕ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡꯗꯥꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯑꯁꯤꯅ ꯂꯥꯝꯈꯤꯕꯁꯨ ꯂꯩꯇ꯭ꯔꯤ. ꯑꯩꯒꯨꯝꯕꯤ ꯑꯃꯅ ꯃꯤꯒꯤ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯕ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ. ꯑꯗꯨꯅ ꯑꯩꯁꯨ ꯏꯇꯣꯝꯇ ꯊꯃꯣꯏ ꯀꯥꯏꯗꯨꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯀꯤꯖꯩ ꯍꯥꯏꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯊꯝꯗꯦ, ꯂꯩꯇꯦ. ꯄꯤꯊꯣꯔꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯄꯨꯛꯅꯤꯡꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯨꯋꯥꯡꯕꯗꯣ. ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯝꯕ ꯅꯨꯄꯤꯁꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯃ ꯈꯟꯗꯦ. ꯄꯨꯋꯥꯡꯕ ꯇꯞꯅ ꯂꯨꯝꯊꯅ ꯌꯥꯝ ꯁꯤꯔꯤꯌꯁ ꯇꯥꯅ ꯃꯈꯥ ꯇꯥꯏ. ꯑꯗꯨꯗꯤ ꯅꯪ ꯑꯩꯒ ꯈꯪꯅꯁꯤꯗꯅ. ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ. ꯅꯪꯒꯤ ꯃꯇꯧꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯍꯨꯝꯗꯨꯅ ꯄꯨꯈ꯭ꯔꯦ. ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯠꯁꯦ ꯍꯥꯏꯅ ꯊꯃꯣꯏꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯃꯇꯝ ꯅꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯏ. ꯃꯤꯂꯩ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯑꯩꯒꯤ ꯋꯥ ꯑꯁꯤꯕꯨ ꯅꯪꯅ ꯃꯨꯟꯅ ꯈꯟꯊꯔꯒ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯑꯁꯤ ꯀꯣꯛꯅꯅꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯌꯨ. ꯃꯦꯂꯩꯁꯥꯅ ꯍꯟꯗꯛꯇꯤ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯏꯊꯨꯝꯂꯕ ꯋꯥꯍꯩ ꯑꯗꯨꯕꯨ ꯑꯁꯦꯡꯕꯔꯥ ꯍꯥꯏꯅ. ꯑꯁꯦꯡꯕꯗꯤ ꯃꯥꯜꯂꯤ. ꯃꯥꯏꯊꯣꯡ ꯑꯗꯨ ꯂꯨꯝꯊꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯍꯥꯏꯕꯗ ꯂꯥꯏꯕꯒꯤ ꯋꯥꯅꯤ. ꯃꯅꯨꯡ ꯌꯧꯅ ꯆꯪꯁꯤꯟꯈ꯭ꯔꯒꯗꯤ ꯌꯥꯝꯅ ꯂꯨꯏ.
ꯇꯔꯥꯏꯅ ꯈꯟꯕ ꯌꯥꯕ ꯑꯃꯗꯤ ꯑꯣꯏꯗꯦ ꯑꯗꯨꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯠꯇꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩ ꯍꯩꯒꯗꯧꯕ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯆꯠꯇꯕ ꯌꯥꯗꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯑꯩ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯛꯈꯤꯒꯦ ꯑꯗꯨ ꯐꯥꯎꯕ ꯉꯥꯏꯕꯤꯔꯣ ꯑꯃꯅ ꯑꯩꯗꯤ ꯃꯇꯤꯛꯁꯨ ꯌꯥꯝꯅ ꯆꯥꯖꯗꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯇꯦ ꯑꯩꯒꯤ ꯏꯟꯗꯣꯝꯆꯥ ꯑꯃꯗꯤ ꯏꯈꯨꯔꯥ ꯅꯠꯇꯅ ꯃꯁꯤꯃꯗꯤ ꯑꯩ ꯍꯥꯟꯅꯃꯨꯛꯇ ꯍꯥꯏꯒꯦ ꯑꯗꯨꯒ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯗꯨꯒꯤꯗꯤ ꯏꯕꯨꯡꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯩꯁꯨ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯋꯥꯍꯩꯗꯨꯃꯒ ꯂꯣꯏꯅꯔꯒ ꯆꯠꯅꯕ ꯃꯃꯥꯏ ꯂꯩꯊꯣꯛꯏ ꯃꯇꯧꯗꯨꯗ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯅꯨꯄꯥꯗꯨꯅ ꯈꯥꯝꯃꯤ ꯑꯝꯇ ꯉꯥꯏꯈꯣ ꯁꯠ ꯂꯩꯊꯣꯔꯛꯏ ꯅꯨꯄꯤꯗꯨ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯄꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯥ ꯇꯥꯏ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯍꯟꯗꯣꯏꯅꯣ ꯅꯨꯃꯤꯠ ꯍꯥꯏꯔꯝꯃꯨ ꯃꯦꯂꯦ ꯑꯗꯨꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤꯒꯦ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯒꯦ ꯑꯩꯗꯤ ꯐꯣꯟ ꯄꯥꯏꯗꯦ ꯅꯨꯃꯤꯠꯇꯤ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗꯦꯗ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯍꯦꯛ ꯂꯥꯛꯑꯣ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯦ ꯍꯣꯏ ꯑꯗꯣ ꯄꯥꯎꯈꯨꯝꯗꯨꯅ ꯑꯩꯕꯨ ꯈꯔ ꯅꯨꯡꯉꯥꯏꯍꯜꯂꯨꯀꯣ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯅꯕꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯎꯗ꯭ꯔꯕꯁꯨ ꯃꯦꯂꯩꯁꯅ ꯃꯥꯗꯤ ꯅꯣꯛꯆꯔꯤꯕꯅꯤ ꯑꯃꯗꯤ ꯇꯁꯦꯡꯅ ꯃꯥꯗꯤ ꯅꯨꯄꯥ ꯑꯁꯤ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯤ ꯈꯪꯕ ꯅꯠꯇꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯥꯒꯤꯗꯃꯛ ꯇꯝꯕ ꯑꯣꯏꯕ ꯑꯃꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯛꯄ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯦꯂꯩꯁꯅ ꯑꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯆꯤꯡꯈꯩ ꯃꯇꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯅꯪ ꯐꯣꯡꯗꯣꯛꯈ꯭ꯔꯕꯣ ꯏꯇꯥꯎ ꯍꯣꯏ ꯍꯥꯏꯈ꯭ꯔꯦ ꯃꯥꯗꯤ ꯀꯩ ꯍꯥꯏꯔꯝꯒꯦ ꯈꯜꯂꯛꯈꯤꯒꯦꯅ ꯍꯥꯏꯔꯝꯃꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯑꯣꯁꯨ ꯇꯥꯑꯝꯃꯤ ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯥꯜꯂꯦ ꯏꯇꯥꯎ ꯑꯗꯨꯅꯤꯗꯅ ꯊꯃꯣꯏ ꯑꯃꯨꯛ ꯀꯥꯏꯈ꯭ꯔꯕꯗꯤ ꯃꯤꯁꯦ ꯏꯀꯥꯏꯕ ꯈꯪꯂꯛꯇꯦ ꯊꯃꯣꯏ ꯀꯜꯂꯤ ꯍꯥꯏꯁꯦ ꯁꯤꯗꯅꯤ ꯅꯪ ꯌꯥꯏꯀꯣ ꯅꯪ ꯌꯥꯏ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯈꯪꯗꯦ ꯏꯇꯥꯎ ꯑꯩꯈꯣꯏꯗꯨ ꯆꯠꯂꯒ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯨꯁꯦ ꯄꯨꯋꯥꯡꯕ ꯑꯃꯗꯤ ꯆꯤꯡꯈꯩꯗꯨ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯨꯝꯂꯣꯝꯗ ꯆꯠꯈꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯇꯝꯉꯥꯟꯕꯗꯨ ꯍꯤ ꯍꯣꯜꯂꯒ ꯃꯦꯂꯩꯁꯅ ꯃꯥꯅ ꯇꯣꯡꯂꯒ ꯊꯥꯡꯒꯔꯣꯝꯗ ꯂꯥꯛꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯍꯥꯟꯅꯒꯨꯝ ꯍꯥꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯦꯗꯔ ꯑꯣꯏꯔꯝꯃꯤ ꯃꯦꯂꯩꯁꯅꯥꯗꯨ ꯅꯣꯛꯃꯤꯗ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ ꯍꯤ ꯍꯣꯜꯂꯤꯕ ꯇꯝꯉꯥꯟꯕꯅ ꯎꯔꯗꯨꯅ ꯀꯩꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯗꯨꯅ ꯁꯅꯥ ꯃꯦꯂꯩꯁꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯃꯤ ꯍꯔꯥꯎꯔꯤꯅꯤ ꯀꯩꯅꯣꯏꯁꯨ ꯈꯔ ꯍꯔꯥꯎꯕ ꯌꯥꯏꯗꯅ ꯁꯨꯝ ꯋꯥꯔꯒ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯅꯤ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯉꯁꯤꯗꯤ ꯅꯪꯒ ꯇꯤꯟꯅꯕꯗꯒꯤ ꯑꯩꯁꯨ ꯏꯝꯐꯥꯜ ꯂꯣꯝꯗ ꯊꯕꯛ ꯃꯆꯥ ꯑꯃꯗꯣ ꯐꯪꯉꯤꯗꯅ ꯏꯇꯥꯎꯕꯅꯤꯗꯣ ꯏꯝꯐꯥꯜ ꯃꯆꯥ ꯃꯥꯟꯗꯦ ꯌꯥꯝ ꯆꯝꯃꯤꯀꯣ ꯅꯍꯥꯟꯈꯩ ꯃꯣꯏꯔꯥꯡꯗ ꯊꯦꯡꯅꯕ ꯀꯣꯏꯕ ꯂꯥꯛꯄ ꯃꯤ ꯃꯌꯥꯝ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯒ ꯌꯥꯝ ꯊꯤꯅ ꯃꯥꯟꯅꯗꯦ ꯍꯣ ꯑꯗꯨꯅꯅꯤ ꯍꯥꯏꯅꯕ ꯂꯩꯔꯤꯗꯣ ꯂꯋꯥꯏ ꯏꯝꯐꯥꯜ ꯍꯥꯏꯕꯁꯦ ꯂꯝꯅ ꯈꯥꯏꯕ ꯅꯠꯇꯦ ꯃꯤꯗꯨꯅ ꯈꯥꯏꯕꯅꯤ ꯍꯥꯏꯅ ꯀꯩꯒꯤ ꯈꯪꯗ꯭ꯔꯤꯅꯣ ꯑꯗꯨꯕꯣ ꯑꯗꯣ ꯉꯥꯟꯕ ꯅꯪꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯅꯣꯏ ꯑꯅꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤꯀꯣ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯅꯪꯅ ꯊꯕꯛ ꯃꯆꯥ ꯑꯃ ꯐꯪꯕꯁꯦ ꯍꯣꯏ ꯏꯃꯥꯁꯨ ꯌꯥꯝ ꯍꯔꯥꯎꯖꯔꯅꯤ ꯑꯩꯅ ꯊꯕꯛ ꯇꯧꯕꯒꯤ ꯑꯍꯥꯟꯕ ꯁꯦꯜ ꯐꯪꯂꯒ ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯪꯅ ꯆꯥꯅꯤꯡꯕ ꯃꯩ ꯂꯩꯒꯦꯀꯣ ꯃꯦꯂꯩꯁꯅꯥꯗꯨ ꯇꯝꯉꯥꯟꯕꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯄꯨꯛꯅꯤꯡ ꯄꯦꯟꯖꯩ ꯑꯗꯨꯒ ꯇꯞꯅ ꯍꯣꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯍꯌꯦꯡ ꯑꯩꯗꯗꯤ ꯀꯧꯕꯤꯒꯅꯨ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯑꯩꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥ ꯑꯃꯒ ꯂꯣꯏꯅ ꯇꯤꯟꯅꯗꯦ ꯍꯥꯏꯕꯗꯣ ꯑꯩꯕꯨ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯃꯤꯒꯤ ꯑꯋꯥꯕ ꯎꯗꯕ ꯃꯤꯔꯣ ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯅꯣ ꯉꯥꯡꯅ ꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝ ꯌꯧꯔꯛꯂꯦ ꯇꯝꯉꯥꯟꯕꯗꯨ ꯃꯌꯨꯝꯗ ꯆꯪꯈꯤ ꯑꯗꯨꯒ ꯃꯦꯂꯩꯁꯅ ꯃꯥꯅ ꯉꯥ ꯇꯤꯛꯐꯝ ꯑꯗꯣꯝꯗ ꯆꯪꯂꯛꯏ ꯃꯇꯝꯗꯨꯅ ꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯃꯤꯠ ꯇꯥꯔꯛꯀꯗꯧꯔꯦ ꯑꯗꯨꯅ ꯃꯦꯂꯩꯁꯅꯥꯗꯨ ꯍꯣꯕꯦ ꯑꯃꯨꯛ ꯍꯜꯂꯛꯏ ꯃꯅꯨꯡ ꯆꯥꯗꯨꯅ ꯑꯃꯨꯛ ꯆꯩꯕ ꯇꯥꯔꯦ ꯈꯟꯅ ꯃꯝꯂꯤ ꯇꯧꯔꯛꯄꯒꯤ ꯃꯤꯁꯨ ꯀꯌꯥ ꯆꯠꯅꯗꯦ ꯈꯖꯤꯛ ꯏꯇꯥꯛ ꯇꯥꯛꯄ ꯃꯇꯥꯡ ꯑꯗꯨꯅꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯆꯤ ꯃꯔꯨꯝ ꯑꯃꯗ ꯌꯨ ꯊꯛꯇꯨꯅ ꯂꯩꯕ ꯈꯦꯂꯦꯝꯕꯨ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯒ ꯑꯃꯨꯛ ꯍꯦꯛ ꯊꯦꯡꯅꯩ ꯃꯦꯂꯩꯁꯅꯥꯅ ꯒꯝ ꯆꯠꯄ ꯑꯗꯨꯕꯨ ꯎꯔꯒ ꯈꯦꯂꯦꯝꯕꯒꯤ ꯑꯉꯥꯡ ꯑꯃꯅ ꯑꯣꯏ ꯃꯦꯂꯦ ꯀꯤꯔꯨꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯁ꯭ꯋꯥꯏꯗ ꯐꯝꯃꯤꯌꯦ ꯅꯕꯨꯡꯉꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯁꯤꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯦ ꯃꯦꯂꯩꯁꯅꯥꯗꯨ ꯒꯝ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯕꯨ ꯉꯔꯥꯡꯗꯒꯤ ꯁꯥꯎꯅꯤꯡꯅ ꯂꯩꯕ ꯈꯦꯂꯦꯝꯕꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯂꯤꯕ ꯑꯗꯣꯝꯗ ꯆꯦꯟꯆꯠ ꯂꯥꯛꯇꯨꯅ ꯈꯥꯝꯃꯤ ꯉꯥꯏꯈꯣ ꯃꯦꯂꯦ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯑꯃ ꯄꯣꯛꯂꯛꯏ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ ꯈꯦꯂꯦꯝꯕꯗꯨ ꯃꯣꯖꯥ ꯐꯨꯔꯤꯠ ꯇꯨꯝꯃꯒ
ꯈꯣꯡꯒ꯭ꯔꯥꯎꯗ ꯃꯅꯥ ꯃꯇꯥ ꯈꯠ ꯍꯥꯏꯔꯪ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯦꯂꯦꯝꯕ ꯃꯔꯣꯜꯒꯗꯨ ꯐꯩꯔꯤ꯫ ꯀꯥꯏ ꯆꯠꯂꯣꯏꯅꯣ ꯅꯪꯕꯣ? ꯍꯥ? ꯈꯥꯎꯗꯨꯅ ꯀꯩꯅꯣ? ꯑꯆꯥ ꯑꯊꯛ ꯑꯣꯏꯔꯒꯗꯤ ꯈꯔ ꯆꯥꯒꯦꯗꯅ ꯑꯩꯁꯨ꯫ ꯇꯥ ꯈꯦꯂꯦꯝꯕ, ꯁꯤꯗꯤ ꯉꯥꯅꯤ, ꯑꯆꯥꯄꯣꯠ ꯅꯠꯇꯤꯌꯦ꯫ ꯑꯩ ꯊꯥꯡꯒꯔꯣꯝꯗ ꯆꯠꯂꯨꯕꯅꯤ꯫ ꯇꯥꯗꯦ ꯍꯥꯏꯔꯤꯕꯗꯨ ꯈꯦꯂꯦꯝꯕꯗꯨꯅ ꯅꯨꯄꯤꯗꯨꯅ ꯌꯥꯜꯂꯤꯕ ꯉꯥ ꯌꯥꯎꯕ ꯈꯥꯎ ꯑꯗꯨ ꯇꯥꯞ ꯂꯥꯛꯏ꯫ ꯃꯦꯂꯩꯁꯅꯥ ꯈꯦꯂꯦꯝꯕꯗ ꯀꯤꯅ ꯍꯪꯒꯣꯏꯕ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯃ ꯄꯨꯟꯁꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫